Hi ma'am ngasidi tonganda video reaction ma isai yam fajaba isai haitare ado ma'am su punna yengminaji ma'am si isai je fajade singju soidana comment tawbiramo ma'am si isai ai yang aujo yengajade ma'am okay casting aure khaban sawi haiduna 시사이제 얌나 없어 비세이네나 없어가 얌 따로 뭐하래 얌 따미나지 이제 거기 카페 아이고 상인이 연시 리액션 Hãy
ꯄ꯭ꯔꯤꯟꯁꯀꯤ ꯏꯁꯩꯗꯨꯕꯨꯗꯤ ꯀꯥꯞꯄꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯔꯤꯑꯦꯛꯁꯟꯁꯦ ꯐꯥꯔꯁ ꯇꯥꯏꯝꯅꯦ ꯑꯍꯥꯟꯕ ꯑꯗꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯔꯤꯑꯦꯛꯁꯟ ꯅꯨꯡꯉꯥꯏꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯌꯦꯡꯕꯒꯤ ꯇꯧꯗꯔꯛꯀꯦꯁꯦ ꯈꯔ ꯐꯖꯕ ꯑꯩꯁꯦ ꯃꯈꯜ ꯃꯊꯦꯜ ꯂꯣꯏ ꯁꯨꯔꯦ ꯑꯗꯨꯅꯅꯦ ꯃꯈꯜ ꯃꯊꯦꯜ ꯁꯨꯔꯦꯅ ꯆꯦꯅꯦꯜ ꯇꯧꯔꯤꯁꯦ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯁꯦꯝꯃꯛꯀꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯟꯇꯔꯇꯦꯟꯃꯦꯟ ꯉꯥꯛꯇꯅꯤ ꯑꯩꯒꯤꯗꯤ ꯁꯤ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯅꯨꯡꯉꯥꯏꯕ ꯊꯥꯒꯠꯂꯛꯀꯦ ꯉꯁꯤꯗꯤ ꯀꯥꯏꯅꯔꯁꯤ